US amasung West na malem pumba makhoigi makhada lehenningbadagi Ukraine gi lanfam asi makha sangthabane. Russia gi Foreign Minister Sergei Lavrov na phongdorakpada hawjik Ukraine da oidiba phibam asi US amasung West country sing na malem pumba asi makhoigi makhada lehenningbagi apamba duna lan asi makha tana chathaduna lairibani haina US amadi West country sing da maral sirakre. Ngarang India today ga Russia gi Foreign Minister asiga akhanaba unaba amada Lavrov na makata na haikibada hauji Russia amadi Ukraine gi marakta soknariba lanfam asi hena makata na soknanabagidamag US amasung West gi laibak singna sinbanay masigi maramdi makoy na malem pumbagi mapu oiduna laingak paiba amadi rule tawba pambadagi ne makoy na matam pumbada malemda multipolarity laite suknatangi unipolarity na chalaiba malem ama oigadabane haibagi wakhalonda lanfam asi makha chathanduna leihallei masina maram oiduna Ukraine Russia gi ngamkhai singda hanjin na lan gi thawong sing chathaduna leire aduga US amadi West country sing nasu Ukraine da lanmi amade khusu khulai sing thajinduna Ukraine gi mapangal kangkharanduna thamle haikhe hawjik chathariba lanfam asi gi asengba maramde malem gi ani suba lanjau gi matungda prithvi gi laibak ayambana makhoina Russia da thamkiba wasak sing thugaiduna NATO da misang changlaga Soviet Union asi mangkhinaba Amukka mangak haigalaktanaba sinbagi thawong ne makhoina di hawjik chathariba lan asi NATO gi alliance singna lan ngakthoknabagi mawongda leibane Russia gi security da threaten tawba nate haina oidaba kaya miyam da phongdokle mahakna makhata na phongdokkibada 2003 gi khudam ama puthokladuna Ukraine da matam adu da president gi mikhal tawba matamda West country sing na president adu Ukrainian oigadavani haina publicity fawba chatuna akanba kholau laukhiba leikhe matamduda West country sing na president lepkadaba miyoy adu Russian machara natraga Europe machara haina hangbaga loina na makhoigi apamba khanaba tanja fawba pikhide matung tabada Ukraine bu European Union Association da agreement ta honduna European ama oina sakhangkhe agreement aduda Ukrainian singidamakta de Europe ta pusilakpa potsai singi tarif zero da lahenki aduga European gi potsai khudingmak Ukraine da tax yaudana pusinba yahanki bani haike Khudakta Khulai Thadoknaba Russia na Ukraine forcing da Amukka Hanna Khanghankhre koisinduna leiriba Ukraine gi hithangpam city Mariupol bu ngakthoktuna leiriba Ukraine forcing adugi damak makoi gi athingba adu Thadoknaba Russia na ngarang leibak pokpa numita anoba ultimatum ama thokre amasung khudakta makhoigi khulai thadoknaba Ukraine forcing aduda Khanghankhre hanagi Soviet state aduge nongpokta ahenba mijeng thamduna Moscow na noba attack ama haurakle haina Ukraine gi president Volodymyr Zelensky na ngarang athengbada laukthokhiba matung Russian Defense Ministry gi warning adu lakhibane fighter sing aduda makhoigi wakhal yaudaba thingduna leiriba adu lepnaba order pinaba amasung madugi maramadu unnaba keep authorities da Aikoina Amukka Hanna appeal tori haina statement amada Russian Defense Ministry aduna haikhe adubu keep authorities dage asigumba pautaksing amasung orders makhoina phangloi haiba adu khangladuna aikoina fighter sing adu da makhoi masana ware pasi launaba amasung makhoi gi khulai sing thadoknaba appeal tori haina statement aduna haikhe adubu nongpok thangba Ukraine da anoba laimai ge lan amagi matang da statement aduna chapchana pankhide adubu statement aduna keep regime na Thaurang tawriba kiningai oiraba anauba crime sing adugi matangda asengba praman adu Moscow na phangle haina warning tawkhe Moscow na nongpok Ukraine bu liberate tawnaba honarakli haina ngarang Russia gi defense minister na haikhe adubu kipta khusu khulai sing pisinduna military operation asi makha sangthana na bahonai haina nongsup laibak singda maral sikhe ngahaning thawkaba numitasu Russia gi mayokta lan thengnanaba Ukraine gi ngamkhai singda khusinakhiba Anauba US military tengbang package amagi ahanba khulai mapot sing adu thungkhre United States na helicopter sing howitzer sing amasung armor personnel carrier sing yauna April 18 da Ukraine gi damak $1 million sanipan gi equipment thanaba lauthokhe Ukraine gi manung da Russian lon ngangba singbu neo-Nazi regime amana chathaba genocide amadagi kannava February 13 da mahakna special military operation adu bu chathakibani haina Russia gi president Vladimir Putin na haikhe lan adu howdringai gi hek mamangda mahakna Donetsk amasung Luhanskta masana maning tamba republic sing ne laukthokpa ani adu ningtam le haina recognize tawkhe
ngaha ningthaukaaba numitta Putinna hompuga mari suba motor rifle brigade ta lanfamge ikai khumnaba sing piduna thagatkhe hairiba brigade adu Ukraine ge Bucha town da miyam hatli haina Ukraine maral siribane nongpok thangba Ukraine da Russia na makhoi gi forcing da atai port kaya gi manungda artillery helicopter sing logistical support yauba tactical group ki battalion taraga mathoi thajilakre madu tharga laiba asida thajilakpa Russia ge battalion punna humbudraga taruk sukhre aroi bada tabiri bapum namakpu thagachari